Sonu Sarmilana mahakna apama tawjaba haibasi mahakki hakni haina Jennings ki security ward amuk hana phongdokre. State Vigilance Commission maraleba miyo sing phabi naba police ta haijabada phabi de haina State Vigilance Commission ki SCRK memena phongdokre. Amadi lam khopsin ba takthok naba paw pi ba jakhiba Forest Department ki officer lam khopsin ba singna phajin duna thamkhibadagi police na rescue tawkre. Kurumjari, miyang tabi puno abu taram na oksari, pausing chandong na pizari. Jahi tara taruk lom tara helak libi irom Sonu Sarmilana mahaki apamba taw bahay basi mahaki hak ni hay na amukhan na phongdokre. ISTV na akhanda na Jennings ki security wata unaba amada mahak na makata na phongdoki bada mahaki yung pan bagi wafam lakli basi kanagumba amatana mahak na sangsilba khongjang asida saruk yabida bu urakpa amadi Armed Forces Special Powers Act bu lokthokpa pamda bagi thawong kaya urakpa dagi yung pan dagi fire basi lawrakpa ni hayraduna kanagumba amatana mahaki chaba thakpa chatpada thingbagi hak haujikti leiraroi taibang pan asida idom lakpani idom chachakini mahaki aningba apamada kanagumba amatana hingbagi hak haujikti leitre haina phongdoki loinana mahak ngasidagi chabon thakpasu haukre. Ayana hajari basini ayana condition nama thammi base asigi condition nama thammi hai ba aina ai election je fight tawgani nakoina kanamata changing je pam dadana yengdana leidana ai se ithanda hundok pum da maina hundo abadi ai gi oiba personal life ta chatnani hai ba ne ba masi ai gi right ne hai ba mani mi gi right ni se gi right masi ai gi right ni kanamata na ai gi right to choice ta nang admai cha dawni admai cha zatawni haiba kanam tagi right leite kanam tagi right leite taibang pan sida khoi kanana tharpano kaidoba lakpano thanda lai thanda sakhini khoina semjra jaba khoi gi belief system iko pokna lai yam chime Amaromba Sarmilagi tangdang ba leifam ama leitriba phawba Indian Red Cross Society Manipuri State Branch ta mahati sangjafam lawba yagani haina ngasi MG Avenue da leiba Indian Red Cross Society Manipuri State Branch ki office ta pangthokpa pawgi mifam amada society asigi secretary Dr. Mohena Phongdokre mahakna makata na phongdokhibada hauji Jennings da Sarmilagi hakchang mahousagi fibamda hanjilaklaba matamda mahaki sangjafam leitragadi Red Cross Society na mahaki sangjafam pigani mahakna Red Cross Society asida leiringai matamda rajniti gi oiba thabak tawbadi yaroi Red Cross Society asi miyoiba khunai gi damakta leiba society oibana khongthang asi paikhalakpani haina phongdokhi direct hadarga chahitra tu ing abanu pisna oil feeding rangding asi hobasida liquid tagi semi solid tagi tawaga tawasida mai digestive system sina acclimatize tawduna accept tawnuba honabsi I parts madi Jennings da leingada normal settle tor matung dura magi leibam suglei helei tabatarati Red Cross da thammasira ina koi members singina apapachapuna musitana galobani State Vigilance Commission na maraleba miyo sing phabi naba police ta haijabada ngasi phawbagi oina thabak to onthorokte haina State Vigilance Commission gi SCRK memena DIPR na sinduna tathariba pawgi mifam da phongdokre Pawgi mifam aduda Director Dr. Sailesh Kumar Saurasia DSP Rina Haubam Saruyaki RK memena makhatana Commission asi English machamapan humbudrama thoida police station oina lauthoki adubu ngasi phawba police lockup mal khalana singba phangpham thokpa amata thambidri Commission asina Manipur Public Servants Personnel Liability Act 2016 gi makhada selana sijanakhiba department tarama thoidagi lupa crore kulhumdoi henbagi senpham single ngaba khangan khre senpham sing asi IFCD gi oina lupa crore taramapan lakh yankhaimari Relief and Disaster Management da lupa lakh nifu taruk MOVC da lupa lakh humbudra dasnik tariat mapan yauri English ani tara manga para tarukta inquiry case tara mapan paikhathi case mari di FIR panduna official tara manga chen aba oiki hairi This is the enough documentary evidence they had over the case but unfortunately Manipura regular activities national and ESTV Sadani fight of for example, some
Paid appointment hai. Paid appointment hai was the appointment order itself is paid hai there. But sometimes the net court sinna appointment hai original appointment order would go higher. Paid appointment order na appointment hai original appointment order na would go lower. Aduna we need very strong process to inside. Langol Reserve Forest Area da lam khopchin duna leiriba sing pathok na bangarang pau piba sakhiba Forest Department ki officer lam khopchi liba miyoi singna phajin duna thamgibadagi ngarang numidang athengbada department asigi makok thongba officer singna police ki mateng galoina na rescue tawkre hairi amarom dangasi Langol Reserve Forest ki Sadar West Range ki manung channa Central Agricultural University ki mayok nabada Forest Reserve Area da lam khopchin duna yum amadi sang sajilambasing department ki makok thongba official yauna police na ngak selhalaga pathokpagi thabak tathakre mafam aduda lairamba yum manga amadi sangam masidokre principal chief conservator of forest PM Prasad na Langol Reserve Forest asi yamna maru oibana mafam masida lam khopchin duna khunda salibasing ati hongdokhinaba English ingani taramathoi dagi notice thokduna thangan khrabani hongdo yadabadagi tangai fadana eviction taunabagi firep lawrakpani Forest Range asida lam khoptin duna khundari basing makhata na takthokpagi thabak tathakigani haiki Government has taken decision that the Langol has to be protected to preserve environment and climate of the Impal city, and it is going to help the people living in the Impal to provide green pure air and pollution-free air and good environment. So by taking that, we have started evicting the encroachers so that we can preserve the Langol Reserve Forest. Amaronda mayum makai thugai khraba miyoi singna mangjauna na matam pidana khudak yum thugai babu pen da phongdorakre Jingambam Gopal Koba mayum thugai bada yawba miyoi amana phongdorakhibada yum sing asida hauji parikya thariba angang kaya leiri sarkar na ngami matagum khudak ta hekta laklaga yum thugai ba yaningde hiram asigi matangda minister amadi MLA amatana su yengsinbiba leitri sarkar gi maikaidagi matam kharada oirabasu leinanaba thaurang paikhalhaningi Mahi tamliba angang amadi khudak ki oiba awabe sing asi kokhannabu hona haningi mayum makai atek akai sing asigi compensation pigadabani haiki hayeng school kada de jam tha de nei cha sing je pikar bai cha sing je kada de ukhonga khong de yari hu de ne bu je to jing ni tasal akan si de kada de ko khel lai ru je maram de akoi de nuksi da ga su se na hai ga dam nei hong thok pi wa du to da to ni che chang je pi bi ba da matam to kidan sang na lo bi hai ba ai na tang mapan da pi ga che bo tang tara da hong hai bi su bu ni ba gi daram kada de lai ru ga de ge ba ija ni kada de thamu ga de no si bo Miyamna thamliba thajaba kaidongnungda manghalloi miyambu achumba lambida lamjingani haina amukogi president Dr. Waimani Khumanna ngasi amukogi anauba sanglen sangabagi thoramda haikre thoramadуда father of social worker TH Iboyaima construction committee gi chairman KT Rehmana singba miyoi kayana saruk yaki kwa kaithelda laiba hanagi amukogi office manakta naungna sagiba office sangabagi thoramadуда Dr. Waimani Khumanna makhatana haikibada lamdam masigi apunbagi saktam thugainaba hotnarakpasing thengnanaba amadi mapaldagi pirakpa safuna khunai asida piriba saitheng singdagi ngakthoknaba hotnabatai loop asina tawriba thabak khudingmak thongi singna mamutana khangbaga loinana mafam matam amada hekta miyamda khanghanba ngamnabagi thongna adu laihannaba hotnabatai haiki Anauba miyamgi sanglenda amukogi general body mifam phamduna chahi ahumgi oina thaupunaba executive council gi mihut sing khankre president oina PH Devan Sarama secretary general da S Sanjoy khankre ngasi ayuk pung mapan taramdai da mafauda bom pokhaibada chahi taret ki angang ama sokpadagi laikan nakre ISTV news na phangba paugi matungina lamlai police station gi manung chanba CI post mafauda bom madu sakangdaba singna pokhai halakibani hairi soklaba angang adudi tinoi kawi mahak imphagi hospital amda laikan nakre thogdok thokhamda makok thongba security gi miyoi sing changsinduna thibu humbagi thabak tathakre kanana karigi damak bom madu pokhai halamlibano haiba chap tab khangma ngamdri
Amaromda bom pakai handuna micham sokhan ki bathawong yaningda pa phongdoktuna Mafau Dam Village Authority amadi Mafau Bazar Women Welfare Association na sinduna wakan mifam chathakre. Association ki convener na pangdu leita na hingjariba Mafau gi miyamda kanagumba lupsingna awa ana nanghanna ba bathawong matungda tathabiganu haiki. Sumai tauna kun marakta kun mayaida haitare duty post BSF lairaga su kun mayaida sugumba thodu thokhan basi khul asigi association mayam natraga organization mayam la yaning deba Amaromda ngasi numit yung matung pung taranithoi makhairom taba duwaida Kanchipurda leiba Little Rose School sangpha mayada sakhang dabasingna Assam Rifles ta bom gi attack satharakre thawdok aduda sogapan amata yaukide thawdok thokfamdagi phangba pawgi matungina Lilongromdagi Imphal tamna Assam Rifles ki gari mari haigalakpada ani suba gari lanthokraba matungda bom adu pokhairakibani hairi lambi semnaba chingleibak thamba mafam amada bom adu sakhang dabasingna plan tawduna pokhaihankibani hairi New Chekonda ngasi ayuk Imphal East District Police na combing operation sathakre miyoi kaya amamamta oina verification sathaki Manipurda ILP chana halu government na yana ki ba wafam thabak to onto u ratan gi mathakta wanted laukthukpa khudakta handu u haiba dabida ngasi su singjamai thongkhongda chara henbagi thabak sathaki khongjang ngasi da singjamai top lekai gi samas kanba nupi lupki thomini pana saruk yaki JCLPS na tangsilliba khongjanggi saruk ama oina School of Nursing Porompat khabai soigi mahairu singna kaisampat laimajam lekai community hall da chara henbagi khongjang tangsinki Manipur government na ratan gi mathakta thamliba athingba loktu u haina dabi tawki Manipur ay kisana handina ita pasati le bale ba mo hen yo Manipur ina mathak khongba jina ju ha ja so par me ama yaw re ni mi si ko paw yaw re si paw ta ke ta tho pa sat bi de do ko khara pa sat piraga lei lei ge habda khanda biraga Manipur ay kisana handina Nambul Turegi ising hiyang thangda sengdok laga Loktak yahwanna ba mityeng thamle haina Loktak Development Authority gi Project Director L Bhagatona DIPR da pangthokpa pawgi mifam amada phongdokre Loktak Tatu masak phajahan baga loinana afaba ising leihanna bagi pandamda lupa crore sahum humdra mari kaithoktuna khumdi sengba turel ikok semgat bagi thabak paikhatkre hawjik sengba loiraba core zone da lam koiba singi pukning singsinanaba akaknaba mafamda phumsang athapum thamnana bagi pandam thamli Nambul Turel na putharakliba amora kaising Langol Sabida Paisilaga Lairibasing Athubada Loktoklagani Loinana Turel Asidagi Makhatana Fataba Chentharaktanaba Thaurang Tongnaba Khannaba Hore Haki Various control like in control doesn't have the power to control the state government. State government has to control the state government. Like the more than 30% Ngasi numidang pung tarelom tabada Imphal Police Station gi manung senba PCTC oil pump mamangda accident thokpada miyoy ama sire thawdok thokfamdagi phangba pawgi matungina siraba miyoi aduna angangba machugi pleasure ama thauduna lakpada PCTC mamangda khamduna thamba oil tanker MN 015375 ta thingjinbudagi laibak thiba thaudok adu thokhibani khudakta manak nakpa Raj Medicity da Imphal Police ki kangbu amana pukhatuna laikanna bu hotnaki adubu mahak sina purakle haina Dr. Singna phongdorakli laikidaba miyoi adugi masada yauramba Aadhaar card ki matungina Kaksing Mandap mamang parengdagi Yengkhom Pramesh Singha apokpa pakpa kawi masagi sahi kontrarom sure hairi Scheduled Tribe Demand Committee gi coordinating body na tha sigi taretagi miyam ga loinana tangsilakliba khuthang sara henbagi khongjang ngasi marini sanba numiti oina Singjamai Chingamakha Model Club ta Chingamakha Maira Paibi Yasalamjing Luki miyoi chama henbana khongjang changsinkhre Hayeng nongmai bung kaithel da ayuk pung taretagi nungthil pung mari phawba khuthang sara henbagi khongjang changsingani hairi Rimsta intern tawba Moirang Khunawdagi Dr. Gyanesorbu tamthina puraga hostel gi toilet ta thamlamba thaudokta authority na langla langjin puthoktabagi mayokta ngasi ayuktagi haukiba tidim lambi banna Bisnupur district ki mahoksagi punsida akaiba thokre banna sina maram oidana lambi da gari chenbagi chang hanthaki
ayuk anganbada ban saugatpasingna lambida uwa paisinduna lambi thingki moirang khunau bazar kaithelda diesel auto ama yauna gari khara amanga tathoki pulisna pamdaba thodok thoktanaba akanba teksin tharang lakhatki cheraksida ban saugatpa miyoi khara pulisna fajinkhre hairi Rimsta intern tauba Dr. Gyaneswar ki matang da sem kiba JAC na Dr. KH Devarani da siriba marabu yaning da pongdok to na sem kiba JAC against the allies blaming on Gyaneswar case na ngasi kurai konsam lekai da leiba kongba irong mitin sanglenda wakat mifam chathakre ngasi gi wakat mifam aduda Dr. KH Devarani da siriba mara yumpham yaudabani Rims ki authority na thagdoga sigi matang da tuminna lesinba yaning de Manipur government na achumaran thidokpiu achumaran khangringai da paukte sing amadi social media da lana paukthokpa yaning de haibna singba playcast sing sizinaki JAC gi ko convener konsam ongbi mina devina phongdorakpada Dr. Gyaneswar ga luhongnaba mangol kaduna ahallaman wari sanaduna leriba Dr. Devarani gi imung manungna mahakpu matau karamna awafamda tahangadawribano maram aduna matung tarakpada Devarani gi punsida phattanungda thoraklabadi madugi daita thanga chandapur JAC gi miyoi singna pugadabani haiba wafam sing phongdokhi Education Minister Dr. KH Ratan amasung MLA M Prithviraj na Education Department ki officer singa loinana Moirang Kendra gi manung daleba Government College amadi school singi fibam sing yengsinkhre Minister Ratan na Manipur gi mafam kharada Government ki school sing mahairoi leitaba yauri adubu Moirang Kendra gi oina leiriba Government College amadi school singda mahairoi matik chana leiba thengnare school building sing asi ariba ngakta oibana matamga sunadre Ayam school sing building matik sadaba toilet leitaba ozagi awata leiba sing director ga tanaduna kari paikhatta yabagi hotnari awata sing ahan akon naina yengsinnaba hotnaragani haiki higher education ki matang da part time ki lectures me ama ko regulation tawre huju su akoi MPSC na khallaba oza khara makoi 218 gumo or me subject to correction masi moju hujik yadana leirabani an me wali basing si masigi si moi court ta kai da kitang madugi keno khara leiri masina loisala pu matam dadi award po oza sing su pi bangamani na khallai National Food Security ki cheng miyam da fanghandabagi BJP Manipur Pradesh na committee ama semduna thigalagani haina BJP Manipur Pradesh ki president Khetri Mayum Bhavananda na phongdokre nitai patu thektaleba BJP ki office ta pangthokiba pawgi mifam amada mahakna makhatana National Food Security ki maramda BJP na kanna lawrabasu tabidre committee asina August ha phawgi manungda thijinduna mari leinaba ministry da report ama tharagani haiki na chalairaktabdagi ngasi praja miyam na phangdaba cheng chat चालू मैम फंगदना वादना लेरे सिगी एक से अखोइना फजना चला हेलगदी मसी अखोइना खितंग अखोइना प्रेशर खर पीरगा मोइना तौरीबा थबक जी खितंग चुमथोलागदी प्रजा की चाखुंग जी खितंग फंगदरा हाइबगी आसादिने अखोइना ngasi चंगजलीबसी अदगी अखोइ मसी फेज अहुम थुंगना अखोइ तौगनी BJP ki hanigi president TH Saubana lairba praja singi pirakpa cheng praja da ningthina yohanba ngamdre ek asi hek lakibaga hana phanglamba lairabagi chakthung sing amata yen khidre hiram singda mass movement chathagani darkar leirabadi assembly phawbada khongjang changsingani haiki BJP ki state president KH Babananda da pawmi singna BJP ki MLA leiriba thangmaiban kendra da national food security ki cheng amata yenba ngamdaba karigin haina hangbada hanagi president TH Saubana mai hauna pawmi singda sauki committee sigi convener oina khallaba RK Sivasandrana Manipur ki kachin koya sinda thungna chatuna thijillaga asengba report puthokani praja ki chakthung amata manghandana bu hotnagani masida praja miyamna mateng pangbiu haiki akoina chasagadoriba committee sina full swing da Imphal ki kachin koya Imphal municipal council na konliba corporators mayam na konbiriba mafam sida koi kachin koya mafam da sport verification surprise visit sangjangna koi tawni tungda committee asi thabak khudaktagi haukibaga loinana kaisamthong kendra amadi singjamai kendra gi mafam kayada koina chatuna praja miyam gi motloba haukre ningsing bayai ISTV news na tongan ba source tagi phangba pawgi matung inadi National Food Security Act state asida chana hanbada thengtha hanbagi khwaidagi maru oiba maram NIC na matam chana card sabangam daba amadi sarakpa card sing asoibe kaya yaubadagi chumthokna bu hotnabada matam ka hena changkhiduna ngasi fawba ningthina card yenthokpa amasung cheng phanghanba ngamdabani
कार्ड साबगी नोडल एजेंसी ओइरिबा NIC दा एक्शन लौनबो होनबा स्टेट की परव्यूदा लेतबना खुदोंचादब कया मायोकनरी हिरम असिगी मतंग स्टेट गवर्नमेंट अमसुंग सेंट्रल गवर्नमेंट अथुबा मतंगदा NIC दा अकन इंस्ट्रक्शन पीनबो होनबगी महुता अमना अमदा थंजिनदुना लेरि हाइरि नेशनल डिवार्मिंग डे की अनिसुब राउंड ngasi वांखै हाई स्कूल दा हौदोक्रे स्टेट हेल्थ सोसाइटी मणिपुर न सिंदुना पांथोकिबा थौरम अदुदा हेल्थ मिनिस्टर DK कोरुंगथांग हेल्थ सर्विसेज की डायरेक्टर डॉक्टर ओक्रम इबोमसा फैमिली वेलफेयर की डायरेक्टर डॉक्टर के राजो सोशल वेलफेयर की डायरेक्टर L नवकिशोर अमदी एजुकेशन एज की डायरेक्टर N प्रवीण सिंह बमियोय के सरुक याखी अनिसुब राउंड हौदोकपगी ओइना महैरोय सिंगदा ओरल डिवार्मिंग टैबलेट पिजखी डायरेक्टर प्रवीण स्कूल की महैरोय सिंगना महै मसिंग तंबा खक नतना मसा मऊ फब मियोय ओइनबा अतुप मियोय सिंगदा संदोकपगी थौदांग लौब तंगाय फदे हाइकी डायरेक्टर राजोना तिल हिदाक थादोकना महैरोय सिंग मसा मऊ फन लैनब होनबदा मतेंग ओइबत नतना महै तंबदसु खोइजंग हेनगनि हाइकी हेल्थ डायरेक्टर ओक्रम इबोमसाना तिल हिदाक की कानबा अमसुंग साबगी तंगाय फदबगी मतंगदा वाफम कया फोंदोखी हेल्थ मिनिस्टर DK कोरुंगथांगना जाति की युम्बी निहाइरिबा महैरोय सिंगबु मसाफना थमनब होनबदा तिल हिदाक थादोक्तब यादे हाइबसी खंगिनगदबनी सरकार की खोंथांग असि माइ पाखनब होनबदा माइकई खुदिंगमक्तगी तेंबांग पिबिब मथौ ताइ हाइखी अदुगा स्कूल की ओजासिंग अदुगा स्टाफ सिंग पुंसिललगा अगांसिंग सिदा मतम चाना चाना कोना हिदाक पिजबा तिन लेक्तनबा मसिगी नाथुनबगी करे हागद्रा फ्री वॉर्म चिल्ड्रन है बतारे मसी ओइनबगी तमक्ता सिकोई पुन्न होनमिना बता ताई थौबाल डिस्ट्रिक्ट की ओइनसु DC तिरंजितना नेशनल डिवार्मिंग डे अनिसुब तांकक वांगबल मल्टीपर्पज हॉल दा हौदोखी थौरमदुदा CMO थौबाल डॉक्टर N जयंत कुमार खांगाबोक हाई स्कूल की हेडमास्टर TH हाई स्कूल डिस्ट्रिक्ट असिगी मनुंगदा लेबा अंगवादी अमदी आसासिंगु सरुयाकी DC रंजितना डिस्ट्रिक्ट असिगी अपुनबा अंगांग लाख अमक लिसिंग निफुरोम अनिसुब तांकक असिद हिदाक पिजनब थौरांग लोइरे अंगनवादी वर्कर आशा ओजा सिंह अमदी मरी लेनब खुदिंग मकना पांडम मसी माइ पाकनब मतेंग पांगबियु हाइकी जुलाई तांग कुनिपान द रिम्स ता लायंगबदा लेखिद्रबी लंगथबाल लेपतगी L रासमनी देवीबु रिम्स की डॉक्टर सिंगना चेक्सिंग दबदगी लेखिदबनी हाइना सेम किबा JACना ngasi pung 12 gi mayai lambi ban tawkre ban nasina maram moiduna mayai lambi da cheliba gari singda khudong cha daba kaya thokhankhre ban nasiga mari lenana JAC ki convener S Kulasandrana rims ki doctor singna checking dabadagi rasamni leikidabani rims ki makok thongba singna thaudok sigi achumba langla langjin puthoktuna mara leiba sing chap chaba dandi pigidabani haiki मसी थोक रम अचुम बदु तोबिउ ओ दैसल कनु तोबिउ बा अको असी बिदि गलन वाब नते बा सोरि बा डॉक्टर सिंजो नसागी डॉक्टर नेग्लिजेंस ओरि बा डॉक्टर सिंजो मथौ मस खंग बा डॉक्टर सिंजो अतो मो कनु लथोपिउ वो सस्पेंड तोबिउ Ngarang numidang samuro dalaiba Little Master English Higher Secondary School da hand grenade langsil lamba yaning da pongdotuna mahiroi amadi oja singna ngasi school mamangda wakat mifam sathakre tungda khongsat ama tatuna school bu lantung oihanganu bom langsin ba yaning de haiba kholau sing lauki school gi secretary M Okendra jitna kanagumba loop amatana ki halakpa sel gi demand tawpa leite kanana kari maram gi damak bom langsil lamano haibadu sengdok piu haidi hana na demand la sing ma kem tong di leite कई दो तो हम खान दवाई तारे को अदर सुन बजे ता तुम बिता कर दी कोई yang wana कोई कोने सर्विस को रसिया या अगर की लगे नहीं हाई तो दिन में कोई में हम साथ में होगा में हम कोई प्रोटेस्ट रैली हम दी कोई सिटी प्रोटेस्ट Little Master English Higher Secondary School की कैंपस ता बॉम थमलंबगी थौदोक MSF अमदी M सुनकन यानिंग दा फोंदोखरे भारतीय जनता युवा मोर्चा ना अथौपसिंगी निंगसिंग था हाइना पालन तौरिबा सिगा मरी लेनना तोंगान तोंगान बा प्रोग्राम कया तथागनी हाइना BJYM की प्रेसिडेंट पी सोमोरजिना फोंदोखरे BJYM की ऑफिस ता पांगथोकिबा पाउगी मिफम अमदा लाकलिबो ऑगस्ट 12 दा NCC ग्राउंड दगी हौरगा बाइक रैली अमा चतकनी ऑगस्ट 13 दा कैटेगरी अनि थोंगना खाइदोक्तुना पेंटिंग कंपटीशन अमा पांगथोकनी ऑगस्ट 13 दगी कुनमाथोय फावगी मनुंगदा तोंगान तोंगान बा मंडल सिंगना सिंदुना उ चारा थाबगी थबक पांगथोकनी ऑगस्ट 19 दा सिम्पोजियम अमा पांगथोकनी ऑगस्ट 19 दा लेबाक निंगबा इसै तांगदमनाबगी थौरम पांगथोकनी अमदी ऑगस्ट 19 दा पालन लोसिनबगा लोइनना
mana mathum yenthokani masida mahairoi singna saruk yabiyu haiki सरकार की थबक तौदबा अवांग नोंपोक लमदमदा लेरिबा मियामना दिल्लीदा लायेंगबदा ममिंग लेरबा हॉस्पिटल यांखैनिथोइदा चादा 15 मरफू फाउबगी लायेंगमल ताबगी खुदोंग ताबा लेरि हाइना दिल्लीदा बेस तौबा हेल्पिंग हैंड्स की वाइस प्रेसिडेंट डॉक्टर संगीता तखेलंबमना इम्फाल होटल दा पांगथोकबा पाउमिसिंग उनाबदा फोंदोखरे महांगना मखाताना हाइकिबदा दिल्लीदा लेबा नॉर्थ स्पेशल पुलिस यूनिट की नोडल ऑफिसर आईजीपी रॉबिन हिबूना प्रेसिडेंट ओइबा लूप असिना दिल्लीदा लाकपा मियामना लोल खंगदबगी असी अना यावरकपदा हक्चांग पुरगा युमदा हनबा ngamdabagi awaba kaya ubada miyamgi mateng pangnanaba akhanna thawang asi lokhalakpani hospital yankhai thoina awang nopoklamda miyamgi damak chada marfu fawba layangmal tagani haibagi yana cherol inare khudong chaba asi longningba singna Delhi 21 gi Nanakpura da laiba North East Special Police ta laklaga tanaba yagani Manipur की ओइना कायरंग मनिंग लेकाय द लैबा हेल्पिंग हैंड्स की ऑफिस तगी अकुप मरोल खंगबा यागनी हाइकी येलहौमी कन्ननबा नौंगना सेंबा मणिपुर रेगुलेशंस ऑफ नॉन लोकल पीपल बिल की ड्राफ्ट बिल होम डिपार्टमेंट ना मियाम की मोट लौननबा थबक पाइखतपा हौरे ड्राफ्ट बिल असि मियामना अपाम पामदा वाखलोन पिरकनबा वेबसाइट manipur.gov.in दसु अपलोड तौख्रे अपाम पामदा सेंदोकनिंगबा सिंगना एडिशनल चीफ सेक्रेटरी होम Manipur Secretariat South Block email address na home.undersecretary@gmail.com da August 10 fawbagi manungda pisalapa yagani hairi pawgi marak thana tema benga matang lawjari Osa pain relief ointment Khang naba ok sikpa tang sikpa phuna blising bada sinaba yarba lipsam thukna puthok saba oza Changi labor solak padagi producing attaba akcham choktarba tumba chaba yaraktaba khong hama nungayaktaba singidaba amatta ngayaba upaidi jolib syrup amasu jolib capsule bu changina sinabiyo प्रधानमंत्री कौशल विकास योजना की सेंथंग मखादा JCRE स्किल सॉल्यूशंस ना लेमना मिंग चनबगी खुदोंग चाबा पिजरी हाइरिबा कोर्सिंग दुदी अपैरल और ड्रेस मेकिंग अमदी असिस्टेंट ब्यूटिशियन नि खुदोंग चाबा सि लविनिंग बसिंगना अकुपा मरोल की दमक थांगमैबन मैसनाम लेकाय ऑपोजिट टाउ ग्राउंड द लेबा JCRE स्किल सॉल्यूशन की ऑफिस द लेक्सिन बिराउ नत्रगा कॉल तो बिराउ 7085051125 Saraswati Coaching Institute, Chingmairong Khongnang Anikarak Imphal. Admission open, regular course for NEET 2017. Commencement of class 8 in August. Attractive features. Special concession for ex-student for Saraswati. Study material from Empower New Delhi. Analysis of NEET model question. Special concession for rank holders and score 80% and above in class 10 and 12 board exam. We nourish your future. Managing Director. India ki ahanba National Awardee Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Hello Doctor, live phone-in program based on healthcare is being launched very shortly on ISTV channel 2. Be a part of it. Breaking matungda param namu oksari School Kendra gi oina National Food Security ki makhada yeli bacheng wat amaga manada bachang da yeli haiba ki mayokta ngasi wat number 19 amasung 18 gi mera pai bisingna mamo lekai mangge makhongda wakat mifam sathakre ek asigi makhada cheng suna pibidrabadi akan makhongjang changsilagani haidi From Swiawi, the Gay Sea, what Kio, the Swagi, Bamoleka Magamako, number 18 by 19 in a Humhanga, Humakai from Basima, Nadana, Yembidi Bamaran Sekari, the Magdano Sisima, Mayanda, Kanganbiu, Karmina, Manababa, Kano, Kaba, Adugi, problem Matu is here, see Karamba Mono, Adugi, the Mamayanda, Ganta Hanbi.
Churachandpur district ki Tuibong da nauna sariba Churachandpur mini secretariat ki maning thangbada cheliba Tuibong khongi launamba ningkhairakpana nauna sariba mini secretariat asi namthakiba yabagi fibam da leire mini secretariat asi PWD department ki makhada Avantika private limited na English singani tara mathoi gi August gi saba hoduna English singani tara tare ki master loisinna pandam thamlibani Haujik nongju tha oibana khong asigi imai hengalakpa matamda kudong thiningai oibagi fibam da leire ngasi ISTV na mafam aduda chatuna yengsilubada khong adugi torban ningkhaiba adu nauna sariba mini secretariat building aduga fit 15 muktang ngaina lehoba thengnaraki Cookie Students Organization Churachandpur District ki President TL Haupuna Fongdorakpada building asi Churachandpur District ki oina yamna maru oibana sarkar gi mari lenaba department singna athuba matamda Tuibong khong asigi ningkhairiba saruk sing asi retaining wall chanbinaba fongdorakli department concern department na athuba matamda masigi lobai ningkhai bese retaining wall chanbina ama sim de horen next year gumba rainy season matam sida masi building se sok de doramna asi koi KSO Cookie Student Organization Churachandpur na masigi matang sida yam kan na yam serious ona law Mini Secretariat asibu sariba Avantika Private Limited ki site engineer Loitongbam Lokendro na Fongdorakpada Tuibong khongi torban ningkhairakpa sigi matangda PWD da khanghanba laikre maramaduna athupa matamda ningkhairiba khong asigi saruk sing asi semjin di haudrabadi nauna sariba building asi namthakiba yabagi akiba leire haina fongdorakhi ai ya haimak ai thauja holni kainoda laibai fe lepiba nomsuna ko Japanese encephalitis yauna kangna thandokpa laina tinadagi ngakthoknaba Saiton Gram Panchayat ki ward number 9 da fogging tawkre District Vector Borne Disease Society Bisnupur Kumbi Kendragi MLA amasung Saiton Gram Panchayat ki Pradhan member singa khutsamnaduna kapthokibani hairi Foundation for Healthy People Manipur na Maraibak Ningba Singi Thawrangga Mangoinana Wangjing Kaithel amasung masigi akoibada lamtu sengdokre Imalaibak Ningba athauba singbu ikai khumnabu utpu oina Aikoi taru tanana laisi haiba wakhalonda pangthokiba thawram maduda Wangjing Police Outpost ki personnel singsu saruk yakhi Bengo Baroda gi pung kunmari chupna paisa thadok thajungi e-lobby gi khudong jaba phangba anauba branch ama Manipur University ki campus manungda hangdokre University asigi Vice Chancellor HN K Sarama amasung General Manager DB Mukhopadhyay yauna mari lenaba official kaya su saruk yakhi Vice Chancellor HN K Saramana ngasi hangdokliba branch asina Manipur University da mahairoi staff amadi oza singda chawngna kanaba piragani haiki Senior Branch Manager Nezalata Haubizamna Bank asigi khudong chaba miyamna lobiyo haiki General Manager DB Mukhopadhyana ngasi hangdokliba branch asigumba ama RIMS campus manungda su hangdoklagani bank asigi pandamdi matamgi matungina mipum khuding makta khudong chaba phanghanbani haiki You are required to have international validation. We are able to serve you with insurance products. We are ready to serve you with mutual fund products. We are offering very good health insurance products. Along with this, all kinds of technological banking, be it demat accounts, be it ITGS, internet banking, mobile banking, everything you name it, and we are there to provide you through this. Center for Research and Advocacy Manipur Sendra Youth Club United Club of Thanga Humna Punna Sinduna World Indigenous Peoples Day gi Thauram Sendra Community Hall Ithing Sendra da pangthokre Thauramadu Kohor gi Chairman Funindro Konsam MD AVO gi Chairman Dominic Yauna tongan ba NGO kaya gi luchingba singna saruk yakhi Funindro Konsam na haikibada Loktak Pat ki phajabasi mahoksa gi fibamda amuk hansi hairabadi ithai virus lokthokpa tangai fade lambam asigi indigenous people sing mating thokna hingba ngamna bohotna minasi haiki irong masigi numit mixing numit ase masi nungai kodok ki paroi mutta samai tona le bon sabam letraba mi milan kiya gi le bon sabam letraba maram da le tangkhok kiraba ibichin to le maya mosu ngasi pithribi ki bakong kaya da protest ku yona tawi ha masi masu ma kung bi sile le kamini Thau thokpa maru aphaba puthoknaba training program ama Tamenglongi Ijairong Community Hall da pangthokre tharamadida ICAR gi Principal Scientist Dr. I Megachandra KVK Tamenglongi Project Coordinator Dr. PK Sarawat Susaruyaki Longi Singda Hidak Kap Nanaba Pam Singsu Yentoki
Computer soft skill training amasung basic knowledge singi khudong chaba phanghangadaba henthoiba learning and development center koba ama sangai progda hangdokre nailit imphal gi makada digital india gi saruk ama oina gram panchayat khudingda common service center hangnanaba paikhatpa thawang gi saruk ama oina center asi hangdokpani hairi Chahi asigi Independence Day thauram korkom yauna United National Liberation Front of Asia Garo National Liberation Army amasung Hainai Trap National Liberation Council na boycott tawbaga loinana August 15 gi nongyai matung pung amadagi numidang wairam pung 3 fawba region na sida total shutdown lauthokre korkom gi media coordinator gi Cherol amana Indian National Celebration asibu boycott tawduna mahairoi singna yumda leibiu amasung miyamna mi tinbada saruk yabiganu thawamasida namduna yahangdariba sidagi tokpiduna yumdagi hendokpiganu lanai gari amasung mi puba gari khudemak lepiu dukan amasung kaithel sing thonglonbiu mahai tampham sang sing thonglonbiu adumapu essentials amasung humanitarian service sing di komthokani hairi KCP MC nasu Independence Day numita ayuk pung 3 dagi numidang wairam pung 3 fawa public curfew lauthokre loop asigi secretary information and publicity paikoma maidai gi cherolamana athingba leiringai manungda ana ayek fire service water supply lining license electricity media na singbadi komthokani hairi Naga Chiefs Association Chandel gi nauna khallaba executive members singi wasak lobagi tharam Chandel district gi chingku khulda pangthokre tharam aduda CNPO gi President WS Kanral Anal NPF Chandel Unit ki President Molar Singsu Sarukyaki Andro Kendra Lairiba Minority Muslim Singna MSDP gi Senthang Makada Phangpham Thokpa Sing Phangkre Lambi Thong Semkre Lekai gi lampak kaya leire haina Andro Kendra Muslim Development Committee na phongdoki bu wafam asi Kendra asigi Muslim singi oina laibak thibani haina Upliftment Committee Andro Assembly Constituency na phongdokli Yari pok sangam dabida pangthokpa paugi mifam amada committee asigi secretary MD Umarna Kendra asigi minority gi kaitharakhiba senpham sing kadai da sizna khrabage haina haiba ningthina khangde haiki Minority Secretary MD Rafina Lekai gi lampak kaya semkre haibasi Development Committee na numit mangani gi manungda asengwa wafam sengdokadabani haiki Development tawi haida Secretary obiba Andro Kendra Muslim Minority Development Committee moina pirakpa ngarang ngesi khobra habira ko se yam chaung minamba ko me mi lising tara ka sathu something uji 2015 bawda lai ga ko gi voter si minority area Andro Kendra da si mayam si represent tawra moina la na chakhibado ko MLA bu la na tawkiba adu da ga hum leijade tawra de dum tawi tawdra ga na tawde sim de khangmin na si moina la na sindoki budum de tawi gano Handicap Development Foundation Manipur na Integrated Day Care Unit ama hangdokre tharamadida District Social Welfare Officer Imphal West A Kamesor Foundation gi Chairman Dr. C.H. Rupachandra Susaruyaki Disability oiba angang singna unit asigi khudong taba nimit khudingi ayuk pung 8 makhai dagi nungthil pung 1 makhai fawba kanaba lawba yagani hairi Children Hope Home Imphal gi taruklak suba mapok common tharam ngasi langjingda laiba home asida pangthokre tharamadida Dr. F. Manauton, MBCC gi Dikon KH Ibotonbi, MPTC Pangai gi Additional SP Priyadarshini Laisramsu Saruyaki. Manipur Proletariat People Democratic Union na Lemram gi Santi Kaithel da Hizam Irabot ki mitamama nauna sanabagi damak ngasi urep uyung tamkre tharam aduda Union gi President and Megasandana lakliba September kontra fawgi manungda loisinduna miyamda khutsinagani haiki National Food Security Act khundra pangkhulgi manung chanba sambaidadi agent ani khanjinbadagi wathok oinare hairi Manipur Press Club ta pangthokwa pawgi mifam amada Sambai Youth Club ki President N Rabaina hana khankiba agent na cheng yenaba cheng lawrunaba hotnabada Sada kontra kaklaga lawba yagani haina nominee na khanganki adubu khunja singi apunba mifamna cheng suna phanghandrabadi lawba ngamloi haina lawkide handak tha sigi manungda hanagi agent ki mahutta thangna na agent ani haplaga cheng suna phanghalagani hairiba sigi wahanthok karino sahi amada agent ani silliba asi yarabra haina hangki ngasigi pawgi mifam aduda Sambai Women's Welfare gi mihut singchu sarukyaki Amaronda April May amasung June tha ahumgi ek asigi makhada government na piba mamal amadi
चांगदा शॉप नंबर 18 हराउरो अमदी संबईगी डीलर इंदिराना महाकी फेयर प्राइस शॉपदगी कार्ड होल्डर सिंगना ngasiदagi tha amagi manungda ayuk pung 9 dagi numidang pung 8 fawba cheng lawraba yagani haina indira masana phongdorakli August 18 athauba singi ningsing numit amadi malemgi kaitharakliba ayingasagi khal asidagi kannabaga mari leinana Directorate of Environment Department na sponsor tawraga kedogi thaumisingna kaithelgi akoibada chit sengba amadi u chara kaya thabagi thaurama pangthokre thauromasiga mari leinana Directorate of Environment ki Director Dr. Homeson haikibada kaithelgi akoibada ising nusiki phibam phanabagi pandamda thauromasi pangthokpani haiki Moirang City Block ki makhada panchayat level ki thakta sarkar na nauna paithalakwa chakot tharangi matangda Gram Panchayat Development Plan and Imperative Haibasida Sensitization Program kam workshop ama kaibul makhaleka ima phawoi community hall dangarang pangthokre RDNPR gi sponsor makhada CD Block asigi manungda leiba Gram Panchayat taranithoi gi pradhan taranithoi Panchayat Secretary taranithoi GRS taranithoi amadi Jila Parishad member mangana saruk yaduna pangthokiba thawam maduda Moirang City Block ki BDO Jadumani Professor N Mahendra amadi Junior BDO Bhalanjang ngana maru eba miyusing wana saruk yaki Maoist Communist Party Manipur na tahi mga mapung pharak pagi asa paujel pirakli lup asigi Secretary Publicity and Propaganda Nonglen Maitai ki serolamana hau ki tahi mga asida lup asina hotnarakpa thengnarakpa awa nungaida Manipur miyam na mapung phana thajaba thamki bagi damak lup asina miyam boikai kumnabu udlakli mga raksuba mabu komona lakpada Manipur yawol lanthengi anauba tangkak ama laklagani haina thajaba thambaga loinana malemgi yawol lal hau lup khuding maktasu yaipa paujel piri Haingang lamsang amadi sekmai kendra ahumgi saruk yauriba koireng gaidagi sekmai taba kilometer 8 lomsang ba lambi asigi pibam phattabadagi nak yata khundariba miyoising amadi lamsang kendra da mirep oikiba pizam pakchauna angamba puthokuna lambi semjinba haukre pakchauna phongdorakpada sarkar amadi mari leina basingna lambi asi athupa matamda semjinbiyu haiki Konjengbam Bopendro Elias Pedra Maitai Ikika awang lekai degi chahi kunma thorum suraba nupa ama tha sigi amagi ayupung tara rom taba matamda yumdagi thokibadagi mafam khangdana mangkhre nupa si fit manga inchi manga wangi masam teli kuchumui masa pai mamai sangi mahangna thokiba matamda higok machugi jin khongra masethi angauba machugi sports shirt ama litki amuba machugi khongup ama tongki kanagumana mahaku thengnabirabadi mobile number 8974409101 natraga 8974538072 natraga 9862241432 natraga manak nakpa police station da pau pibiu hairi SC Gate Well School Hotel Pangaida Class 10 Tamliba MD Siddiq Ali Kauba Soradagi Maheroi ama ngarang ayuk anganba pung taruk tabadagi boarding dagi mafam khangdana mangkre hairi nupa masa asi fit manga inchi taruk wangi kuchumai mahang na thokiba matamda merun machugi t-shirt ama navy blue gi khongrau ama sethi mahapu kanagumana thengna birabadi mobile number 8132856942 natraga manak nakpa police station da sinnabiu hairi hauzik sanabagi pau khangwigani Jirida Tathariba Lak Suba ke Nena Singh Memorial Lemerol Kang Tournament ki ngasi sanakiba match ta SAYCA na LEC Bapu Parabu Panjil Tara mga tareta maithiba pikre hayeng MNC amasung ima kangkhut sanagani Jiribam Higher Secondary School ki playground da Tathariba Tarahumdai Suba Tandam Inunganbi Mini Boys Football Tournament ki sanakiba Super League round da PYC Fighter da Sikkim YC bu goal ani sinoda thoikre District Football Association Thawal na sinduna pangthokadaruba Super Division Super League da saruk yagadaba hisu Thawal gi sanaru singi uniform Thawal Mela ground da pangthokre Thawal masida Thawal Municipal Council Ward number 13 gi Councillor S Ibotombi hisu ki Secretary M Rajensu saruk yaki
Maka taba sanabagi pau boyai ningthaljamdagi phangbigani. Ngasigi Manipur ki tongan bamba singda sanaki basingi makha taba pauda shooting. Manipur Rifle Association na sinduna Khuman Lampak Sports Complex ki shooting range da shooter nupa amadi nupi sa magatara ni thoina saruk yaduna kuntaruk suba all Manipur shooting competition Manipur Olympic Association amadi Manipur Rifle Association ki president I Hemo Chandrana hokdokre. Competition 2016 open. Thoramsida KBS Brickfield ki proprietor K Binod Kumar Manipur Rifle Association ki advisor Sapam Krishna Mohana Thorambapu Singh oiki. Competition asida meter tara meter kumanga amadi meter yankai gi air pistol air rifles ki national rule amadi international shooting sports federation ki match nifu mapalda event chamada shooter singna athoi ahen tanagini. Thoramasiga mari lenana I Hemo Chandrana phongdokhibada Sahi kharagi matungdadi Manipur dagi international taki shooter sing soidana puthongnaba honagani haiba wafam sing phongdokhi. Kabaddi Manipur University ki miyang makhada Thawban College na sinduna nimit humni sathagadaba Manipur University Inter College Men and Women Kabaddi Tournament ngasidagi Thawban College da leba Indoor Jubilee Stadium da haukhre. Nupa ki team tara amadi nupi ki team taret punna team tara tare na saruk yaduna pangthokadoriba tournament asigi hokdokpagi thoramda Thawban College ki principal or chauba College asigi Professor Dr. K.S. Jugindra Madi Waikhom Mani Girls College Thawban gi lecture E Mangina Thorambapu Singh oiki. Pangthokadoriba tournament asigi ngasi ahoba numitki nupi masagi sanakhiba match ta WMG College Thawban na Deng College of Science pu point nifuni thoi kunthra mapalda maithiba pikre. Anisuba match ki sanakibada Deng College of Arts na Manipur College bu point nifuni thoi kunthra mapalda maithiba pikhi. Ahum suba match ki sanakibada Mayalambi College na SK Women College Nambol bu point humfuni thoi kuntarukta maithiba pikre. Nupa masagi sanakiba ahanba mesta CI College na Imphan College bu point yankani thoi nifuma thoida Deng College of Science na Bilamangon College Hombung bu point humputara ni thoi amadi kuntarukta maithiba pikhi. Amaromda Manipur College na Deng College Arts pu point nifu kuntarukta maithiba piduna mathangi round sangkhre. Badminton Manipur University ki miyang makhada Manipur College na sinduna college asigi indoor hall da tha asigi tang mapaldigi chathariba taramathoi suba RK Borjendra Singh Memorial Manipur University Inter College Badminton Men and Women Tournament ki ngasi sanakhiba quarter final match ta Manipur College na Liberin College bu Deng College of Science na Moirang College bu NBC na KMC bu maithiba piduna semi final sangkhre. Semi final da NBC na Deng College of Arts bu Manipur University na Manipur College bu maithiba piduna final sangkhre. Amadi nipi masagi sanakhiba semi final match ta Manipur College na Deng College of Science bu GP Women College na SK Women College bu point ani sinoda maithiba piduna final sangkhre. Sathariba tournament hayeng loisallagani loisanbagi thoramda Manipur University ki Assistant Director of Sports Dr. C.S. Pradeep Donor R.K. Sobita amadi Manipur College ki Principal Dr. R.K. Radha Kishorna Thorambapu Singh oigini. Referee Clinic Imphal West District Football Association sinduna tha sigi tang tarani thori ki team Nepal na saruk yaduna SKYC ground awang semai da pangthokadoriba taratret suba S Birendra Singh Memorial Super Division Football League ta match referee oigadaba amadi team singi official singi nomugi oiba referee clinic Imphal West District Football Association sinduna All Manipur Sports Association ki meeting hall da pangthokre. Referee kuni thoi amadi team official ani Tabaspa Tabungkhok amadi YWC Malona saruk yakiba clinic asida All Manipur Football Association ki head of the referee amadi All India Football Federation ki referee instructor Yadav Chandra Haubam amadi
All Manipur Football Association ki referee instructor L Yaimana football masana ki nauna hongliba rules singi matangda marik chumna sugaina saruk yakhibasingda khanganki. Cleaning asigi matangda Imphal West District Football Association ki referee in charge L Ibhorna phongdokhibada Amphal of fitness testa my part of referee kulungo humdoi levi manuda kundani toy regenerate bidana clinic asida saruk Clinic asita budi maramdi sata jagung tournament asida handaki FIFA na kidapa rules karada amendment tawpa ahong makhal na gasi karam mato karam tawna pena rules of the game si apply tawbudi haibigi matang da punna khamu margi tanda du asigi amphagi heru beti wada chandra hogam di makhada pegi asigi clinic si pangkok sabani Kang Manipur Kang Association na sinduna kaisam thong elangbam laikai ki khabam lakpa mandopta kangkhop para ni thoina group mari thokna khaidoktuna mamang thagi tang kunma paliki chathariba humpu mathoi suba sarswar san singh KCSI CBE Memorial League kam knockout open kang tournament ki ngasi sanakhiba match ta CHLKA Nambol Bandialna IWKK Kongbo Usekonbu Panjil Taramari mapal kaptuna maithiba pikre Hayeng klasa kaino amadi IP Wangoiga sanagani Kakching Football District Sports Association Kakching na sinduna Association se ki playground da team nipal na saruk yaduna mamang thagi tang kunmari digi Dr. TS Ojit amadi KK Trust Kakching na sponsor tawduna sathariba taramanga suba KSH Lehaug DB Memorial Super Division Football League Tournament ki ngasi sanakhiba ahanba match ta KPSC Kakching na SWC Waikhongbu goal mari sinoda maithiba pikre KPSC Kakching gi mai pakpugi goal singadu Y Kisan TS Kennedy P Boinau amadi TS Rabina sankhibani ani suba match ki sanakhibada Shau Kakching na IYA Kakching bu goal ahum sinoda maithiba pikre Shau Kakching gi mai pakpugi goal singadu Joy Kisan na goal ani sankhi atopa goal aduna Ghanashyam na sanduna match asi mai pakhibani match asida Shau Kakching gi sanaroi Surensan amadi IYA Kakching gi sanaroi Santosta center referee na yellow card piki Thakatari boya hauzik ngasi nongmagi oikiba ayang thangi pawa mok lobisi ICAR Lamphel Pataki Phangba Pauda Ngasigi Khwaidiki Sakhiba degree Celsius Kunmapal Dasmik Mari Khwaidiki Ingba degree Celsius Kunitoi Dasmik Manga Nungshita Yauba Ising Manilgi Sang Ayukta Sada Marpu Mapal Nungtilda Sada Marpu Maranipal Wiki Ngasigi Nong Sukhibagi Sang Ama Dasmik Mari Millimeter ni Irom Janu Samilana mahang na apama tawzaba haibagi mahaki hakni haina Zenin Security wata amukhana pongdokre State Vigilance Commission na maraliba miyosing phabi naba police ba haijabada phabi de haina State Vigilance Commission gi SPR ke memena pongdokre amadi lam khoptin da pathok naba paw ki data ki ba forest department ki officer lam khoptin da sing na phajin dana thamkiba dagi police na rescue tawkre ngasigi oina di ISTV na pizza ba paw matang asal dere miyang padu kuna ba mo kahna dere